ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯈꯣꯡꯅꯥꯡꯈꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯡꯅꯥꯡꯈꯣꯡ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯪꯊꯦꯡꯁꯨ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ꯫ ꯄꯨꯡ 7 ꯈꯔ ꯍꯦꯟꯕꯗꯃꯛ ꯉꯥꯏꯔꯤꯕꯅꯤ꯫ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯔꯞ ꯊꯧꯗꯨꯅ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯁꯤꯗꯒꯤ ꯈꯔ ꯉꯟꯈꯠꯅ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯍꯦꯛ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝꯕꯨꯅ ꯉꯁꯤꯗꯤ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯇꯉꯥꯏ ꯐꯗꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯇ ꯅꯠꯇꯦ, ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯃꯌꯨꯝ ꯌꯧꯅꯅꯕ ꯄꯔꯞ ꯍꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ, "ꯆꯥꯎꯊꯣꯏ, ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯗꯨ ꯃꯤꯅꯗꯤ ꯈꯔ ꯍꯥꯏꯅꯕꯅꯤ ꯍꯩ, ꯑꯗꯣ ꯅꯪ ꯈꯔ ꯆꯦꯛꯁꯤꯜꯂꯨ꯫ ꯍꯦꯔꯥ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯕꯨꯠ ꯄꯦꯠꯀ ꯀꯥꯏꯗꯅ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯅꯕꯤ ꯂꯝꯕꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯍꯦꯛ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯣꯛꯂꯤꯕꯅꯤ"꯫ ꯆꯥꯎꯊꯣꯏꯅ ꯈꯨꯝꯂꯤꯕꯗꯨ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯗꯦ꯫ "ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯣ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯕꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯔꯛꯂꯣꯝꯗ ꯍꯥꯏꯖꯤꯟꯈꯤꯕꯒꯤ ꯂꯝꯕꯤꯗ ꯍꯥꯏꯔꯝꯕꯅꯤ꯫ ꯆꯥꯎꯊꯣꯏ, "ꯐꯔꯦ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯦ" ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯣ ꯏꯁꯩꯒ ꯉꯪꯂꯗꯅ ꯑꯗꯨꯝ ꯍꯜꯂꯛꯂꯤ꯫ ꯆꯥꯎꯊꯣꯏ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯅꯤꯄꯥꯅꯤ꯫ ꯑꯀꯤ ꯑꯈꯪ ꯂꯩꯒꯟꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯦ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯁꯥꯏꯀꯜꯗꯨ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯆꯥꯎꯊꯣꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥꯡꯂꯣꯝꯗ ꯑꯁꯨꯃꯛ ꯊꯧꯖꯤꯜꯂꯛꯂꯤ꯫ ꯁꯥꯏꯀꯜ ꯑꯗꯨ ꯁꯨꯃꯥꯡꯂꯣꯝꯗ ꯊꯧꯖꯤꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯇꯥ ꯑꯄꯥꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯁꯥꯏꯀꯜ ꯈꯥꯝꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯂꯇꯥꯅ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ, "ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯂꯤꯗ" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯆꯥꯎꯊꯣꯏꯅ, "ꯏꯃꯥ, ꯌꯥꯗꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯑꯥꯗ ꯆꯥꯛ ꯆꯥꯈ꯭ꯔꯁꯦ ꯍꯥꯏꯗꯅ ꯌꯨꯝꯕꯨꯅ ꯈꯥꯝꯂꯛꯄꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯆꯥꯗꯕ ꯌꯥꯗ꯭ꯔꯕ" ꯑꯁꯨꯝꯅ ꯈꯨꯝꯂꯗꯨꯅ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯦꯛ ꯉꯥꯁꯟꯕꯒ ꯃꯍꯥꯛꯅ ꯈꯥꯝꯂꯤꯕ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯅꯤꯡ ꯇꯌꯥꯔ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯕꯗꯒꯤ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯍꯟꯗꯛꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯎꯊꯣꯏ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯣꯡ ꯑꯗꯣ ꯑꯗꯨꯃꯛ ꯂꯣꯟꯁꯤꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ꯫ "ꯏꯃꯥ, ꯉꯁꯤꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯨꯗ ꯊꯕꯛꯀꯤ ꯁꯦꯟ ꯈꯔ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯄꯨꯟꯅꯈꯔ ꯄꯤꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯩꯗꯨꯗ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯗꯅ ꯌꯨꯝꯕꯨꯅ ꯀꯟꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯥꯊꯣꯔꯛꯂꯤꯕꯅꯤ ꯏꯃꯥ"꯫ "ꯍꯣꯏꯅꯦ, ꯑꯗꯨꯕꯨ ꯍꯥꯏꯕ, ꯆꯥꯛꯇꯨ ꯆꯥꯒꯗꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ 'ꯏꯃꯥ, ꯆꯥꯛꯇꯨ ꯆꯥꯔꯒꯅꯤ ꯈꯣꯠꯀꯅꯤ' ꯅꯪꯕꯨ ꯄꯥꯎ ꯈꯖꯤꯛꯇꯪ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯌꯨꯝ ꯑꯁꯤꯗ ꯅꯃꯥ ꯅꯇꯣꯝꯇ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕ ꯅꯪꯕꯨ"꯫ "ꯏꯃꯥ, ꯑꯩꯁꯨ ꯈꯪꯂꯤꯕꯅꯤꯅꯦ, ꯄꯥꯎ ꯆꯦꯟꯅꯅꯕ ꯑꯩꯁꯨ ꯐꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯇꯥ ꯇꯣꯃꯥꯜ ꯍꯣꯏꯒꯤꯁꯨ ꯊꯕꯛ ꯆꯠꯊꯣꯛꯂꯦ, ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗꯥꯏꯗ ꯍꯟꯒꯅꯤ ꯊꯕꯛꯇꯣ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯄꯥꯎꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯪꯖꯔꯁꯅꯣꯗꯅ ꯑꯗꯨꯝ ꯌꯥꯗ꯭ꯔꯕ ꯏꯃꯥ"꯫ "ꯍꯣ, ꯐꯔꯦ. ꯅꯪꯅ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯦ ꯍꯥꯏꯕꯅꯤꯅ ꯏꯃꯥꯗꯣ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯗ꯭ꯔꯤ, ꯅꯪ ꯂꯥꯛꯂꯒ ꯆꯥꯒꯦꯗꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯣ ꯑꯩꯁꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯨꯔꯒꯦ, ꯅꯪꯁꯨ ꯇꯨꯝꯃꯅꯕ ꯇꯧꯔꯣ"꯫ "ꯏꯃꯥꯒ ꯄꯨꯟꯅ ꯇꯣꯛꯑꯒ ꯇꯨꯝꯕ ꯍꯥꯏꯗꯨꯅꯤ, ꯐꯔꯦꯁꯦ, ꯆꯥꯛꯁꯪꯗ ꯆꯥꯛ ꯆꯥꯕꯗꯣ ꯑꯩ ꯁꯪꯕꯤꯔꯒꯦ, ꯂꯥꯛꯑꯣ"꯫ ꯑꯁꯨꯝꯅ ꯆꯥꯎꯊꯣꯏꯅ ꯃꯃꯥ ꯂꯇꯥꯕꯨ ꯆꯥꯛꯁꯪꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯂꯇꯥ ꯆꯥꯛ ꯄꯤꯖꯔꯤ, ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯁꯥꯟꯅꯔꯤ꯫ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟꯅ ꯀꯌꯥ ꯐꯪꯂꯛꯄ, ꯌꯨꯝꯒꯤ ꯗꯨꯀꯥꯟꯒꯤ ꯁꯦꯟꯖꯣꯠꯅ ꯀꯌꯥꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏꯅ, "ꯐꯔꯦ ꯏꯃꯥ, ꯅꯪꯁꯨ ꯆꯥꯛ ꯇꯣꯛꯂꯕꯅꯤꯅ ꯅꯈꯨꯠ ꯅꯁꯥꯒꯗꯣ ꯍꯥꯝꯗꯣꯛꯂꯣ", ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯨꯡꯅꯤ꯫
ꯂꯇꯥꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯈꯨꯆꯨꯝ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯍꯩꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯂꯥꯞꯇꯛꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯂꯇꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯈꯨꯆꯨꯝꯗꯨ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯁꯗꯥꯎꯗꯤꯟ ꯑꯍꯥꯡꯕ ꯑꯗꯨꯗ ꯍꯩꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ꯫ ꯆꯥꯎꯊꯣꯏꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯃꯥ ꯂꯇꯥꯅ "ꯍꯥꯏ, ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯐꯝꯂꯒ ꯂꯩꯍꯧꯕꯗꯧꯅ ꯇꯧꯏꯅꯦ ꯏꯕꯨꯡꯉꯣ." "ꯍꯦꯔꯥ ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯅꯤ. ꯀꯗꯥꯏꯗꯒꯤ ꯃꯝꯕꯅꯁꯨ ꯌꯥꯝꯅ ꯃꯝꯂꯕ ꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯎꯔꯤꯕꯅꯣ? ꯍꯥꯏ, ꯊꯥꯖꯗꯕ ꯇꯧꯒꯅꯨꯅꯦ ꯅꯪꯕꯣ." "ꯑꯣ, ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯃꯥ, ꯑꯩ ꯌꯦꯡꯉꯨꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯎꯗꯦ꯫ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯂꯦꯞꯂꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ "ꯏꯃꯥ, ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯂꯩꯍꯧꯗꯦ. ꯏꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ. ꯁꯦ, ꯊꯣꯡꯁꯦ ꯂꯣꯟꯁꯤꯟꯕꯤꯔꯒꯦꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯕꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯕꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯝꯂꯒ ꯆꯥꯎꯊꯣꯏꯁꯨ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯔꯣꯝꯗ ꯂꯥꯛꯂꯤ꯫ ꯂꯇꯥꯅ "ꯍꯥꯏ, ꯅꯪꯁꯨ ꯇꯨꯝꯅꯅꯕ ꯇꯧꯔꯣꯀꯣ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯆꯥꯎꯊꯣꯏ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯍꯤꯞꯊꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏ ꯃꯆꯤꯟꯗ ꯄꯪꯍꯥꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯟꯕ ꯃꯇꯝꯗ ꯁꯥꯏꯀꯜꯒꯤ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯃꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯎꯔꯛꯄ ꯑꯁꯤꯗ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯊꯣꯏꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯦꯛ ꯃꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯎꯔꯛꯂꯤꯕꯁꯤꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯂꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯈꯜꯂꯤ, "ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕ ꯃꯥꯜꯂꯤꯁꯦ. ꯑꯩꯕꯨ ꯏꯄꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯕꯅ ꯐꯒꯗꯧꯔꯤꯕꯔꯥ? ꯉꯍꯥꯛꯃꯨꯛꯇꯁꯨ ꯏꯄꯨ ꯑꯃꯥꯏꯕ ꯍꯣꯃꯦꯟꯅ ꯅꯪ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯈꯔꯗꯤ ꯇꯥꯒꯗꯕ ꯂꯩ ꯍꯥꯏꯔꯛꯈꯤꯕꯅꯤ. ꯑꯩ ꯊꯕꯛꯁꯤꯅꯒ ꯃꯔꯣꯜ ꯑꯃ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯆꯠꯂꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯑꯗꯨꯕꯨ ꯑꯃꯕꯨ ꯑꯣꯏꯔꯦ, ꯑꯩ ꯑꯁꯪꯕ ꯃꯇꯝ ꯑꯃꯗ ꯁꯣꯏꯗꯅ ꯏꯄꯨ ꯑꯃꯥꯏꯕ ꯍꯣꯃꯦꯟ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯥꯎꯊꯣꯏ ꯊꯕꯛꯅꯒ ꯋꯥꯅ ꯁꯨꯔꯨꯕꯒ ꯋꯥꯈꯜ ꯈꯟꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯀꯞꯂꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤ ꯆꯥꯎꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝ ꯑꯗꯣ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯄꯜ ꯑꯃ ꯂꯩ꯫ ꯂꯩꯄꯜ ꯑꯗꯨꯗꯒꯤ ꯋꯥꯡꯃꯗꯅ ꯁꯣꯔꯣꯛ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯂꯝꯕꯤ ꯑꯁꯤꯗꯒꯤ ꯍꯦꯛ ꯃꯄꯥꯟꯗꯅꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯤꯅ ꯍꯧꯔꯤꯕꯁꯤ꯫ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯅꯤꯡ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯇꯝꯅ ꯁꯥꯏꯀꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯍꯦꯛ ꯆꯪꯉꯛꯄꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯦ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤꯗꯤ ꯍꯦꯛ ꯃꯅꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯄꯪꯂꯥꯞꯇꯅ ꯑꯗꯨꯃꯛ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯇꯦꯡꯊꯥꯅꯥ ꯑꯣꯏꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯂꯇꯥ "ꯀꯅꯥꯅꯣꯅꯦ ꯀꯞꯂꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯤꯂꯝꯒꯤ ꯁꯥꯎꯟꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕꯗꯤ ꯑꯃꯠꯇ ꯇꯥꯗꯦ꯫ ꯆꯨꯝꯅꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯂꯇꯥ ꯇꯨꯝꯊꯐꯝ ꯈꯪꯗꯦ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯐꯅ ꯀꯨꯏꯅ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯇꯥꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯅꯕ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯥꯎꯊꯣꯏꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯤꯉꯩ ꯂꯇꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯙꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅꯁꯨ ꯃꯣꯠꯁꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯏ ꯇꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ꯫ ꯂꯇꯥ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯩꯔꯤ꯫ ꯃꯅꯤꯡꯗ ꯂꯩꯔꯤꯕ
ꯍꯥꯏꯕꯗꯤ ꯂꯇꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯜ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯏꯁꯤꯡ ꯈꯔ ꯀꯟꯕꯒꯤ ꯃꯑꯣꯡꯗ ꯒꯣꯔꯣꯛ ꯒꯔꯥꯛ ꯆꯣꯔꯣꯛ ꯆꯔꯥꯛ ꯂꯥꯎꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯤ꯫ ꯂꯇꯥꯅ ꯍꯥꯏ ꯏꯁꯤꯡꯗꯨ ꯌꯥꯝꯅ ꯄꯨꯈꯤꯅꯨꯀꯣ ꯑꯩꯁꯨꯅꯦ ꯋꯥꯏ ꯇꯩꯒꯗꯧꯔꯤꯕꯅꯤ꯫ ꯂꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯕꯁꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨ ꯂꯇꯥꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯊꯣꯏꯅ ꯆꯠꯈꯤꯕ ꯑꯣꯏꯔꯒꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯙꯥꯔꯤꯗꯒꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨ ꯐꯅ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯈꯣꯜ ꯑꯗꯨ ꯇꯥꯈꯤꯕꯒꯤ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯂꯇꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯏꯉꯛ ꯉꯛꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯏꯃꯥ ꯑꯩ ꯊꯕꯛ ꯆꯠꯂꯦꯀꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯇꯥꯅ ꯍꯥꯏ ꯊꯦꯡꯅ ꯂꯩꯔꯛꯀꯅꯨ ꯊꯕꯛ ꯍꯦꯛ ꯂꯣꯏꯕꯒ ꯂꯥꯛꯎꯀꯣ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯂꯇꯥꯅ ꯂꯥꯎꯖꯈꯤ꯫ ꯆꯥꯎꯊꯣꯏ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯁꯥꯏꯀꯜ ꯑꯗꯣ ꯊꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯇꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯑꯀꯣꯏꯕꯗꯨꯗ ꯇꯨꯡ ꯃꯥꯡ ꯍꯥꯏꯔꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ꯫ ꯂꯇꯥ ꯃꯍꯥꯛꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯇꯨꯅ ꯐꯝꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯝ ꯑꯃ ꯂꯇꯥꯅ ꯐꯪꯏ꯫ ꯂꯇꯥꯅ ꯀꯅꯥꯅꯣꯅꯦ ꯃꯤꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯅꯣ ꯍꯟꯗꯛ ꯃꯔꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯉꯔꯥꯡ ꯑꯩꯅ ꯎꯈꯤꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯑꯣꯟ ꯈꯜꯂꯛꯂꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯊꯣꯏꯅꯕꯨ ꯅꯤꯡꯁꯤꯡꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕ ꯑꯁꯤꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯎꯈꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯍꯧꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯂꯩꯕꯗꯤ ꯎꯗꯦ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯗꯤ ꯐꯝꯗꯨꯅ ꯍꯥꯡꯆꯤꯠ ꯂꯥꯡꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅꯁꯨ ꯂꯩꯔꯤ꯫ ꯊꯥꯞꯇꯛꯅ ꯂꯇꯥꯅ ꯎꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯎꯔꯛꯇꯕꯗꯨꯗꯒꯤꯗꯤ ꯍꯦꯔꯥ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯎꯔꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯟꯗꯛ ꯃꯔꯛꯇꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯅ ꯍꯦꯛ ꯃꯌꯥꯝꯅ ꯋꯥꯔꯤ ꯇꯧꯏ꯫ ꯃꯗꯨꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯗꯧꯔꯤꯕꯅꯣꯗꯤ ꯈꯪꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯗꯨꯅ ꯍꯦꯛ ꯀꯞꯂꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯗꯨꯃꯛ ꯇꯧꯔꯕꯅꯤ꯫ ꯍꯣꯏꯅꯦ ꯇꯥꯗꯅ ꯍꯥꯏꯕꯁꯨ ꯃꯆꯨꯝꯃꯤ꯫ ꯃꯃꯥꯡꯉꯩꯗ ꯃꯁꯤꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯨ ꯃꯗꯨꯗꯒꯤꯅꯤ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯁꯥꯊꯤꯅ ꯇꯝꯅꯈꯤꯕꯁꯤ꯫ ꯃꯌꯥꯝꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯐꯈꯤꯕꯅꯦꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝ ꯑꯩꯈꯣꯏ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯗꯨꯗꯒꯤ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯗꯅ ꯃꯔꯛ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯗ ꯍꯦꯛ ꯊꯣꯛꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯁꯤꯒꯗꯧꯔꯤꯕ ꯃꯤ ꯑꯗꯨ ꯁꯤꯗꯩꯁꯤꯗ ꯂꯥꯛꯂꯒ ꯍꯦꯛ ꯀꯞꯄꯦꯗꯅꯁꯨ ꯍꯥꯏꯅꯩ꯫ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯞꯂꯕꯅꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯁꯤꯡꯁꯦ ꯈꯔ ꯆꯦꯛꯁꯤꯟꯕꯗꯤ ꯐꯩ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯔꯤꯕꯁꯤ ꯇꯥꯗꯅꯕ ꯍꯥꯏꯗꯅ ꯃꯃꯥꯡꯊꯛꯇ ꯂꯥꯏ ꯀꯌꯥ ꯑꯃ ꯈꯣꯏꯔꯝꯈꯤꯕꯗꯤ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯗ ꯐꯕ ꯉꯝꯈꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃ ꯍꯥꯏ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯑꯍꯜ ꯑꯃꯅ ꯃꯐꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯐꯝ ꯇꯤꯟꯐꯝ ꯀꯟꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯅꯥꯛ ꯁ꯭ꯋꯥꯏꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡꯁꯤ ꯃꯇꯝꯗꯨꯗꯗꯤ ꯇꯥꯕꯤꯕꯒ ꯖꯥꯠ ꯅꯠꯇꯦ꯫ ꯌꯨꯝ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯆꯪꯕ ꯐꯥꯎꯕ ꯀꯤꯅꯔꯝꯂꯤꯕ ꯃꯐꯝꯅꯤ꯫ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯗꯨ ꯇꯥꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯃꯇꯝꯗꯨ ꯑꯩ ꯄꯣꯛꯄꯨꯗꯤ ꯄꯣꯛꯂꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯄꯤꯛꯏ ꯆꯍꯤ 1-2ꯃꯨꯛꯇꯃꯛ ꯉꯥꯏꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯛ ꯂꯤꯕꯤꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯤ ꯁꯥꯃꯤ ꯈꯔ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯄꯣꯠꯅꯤꯗ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯃꯥꯏꯕ ꯑꯃ
ꯂꯩꯈꯤꯗꯕ ꯖꯥꯠꯅꯤ ꯃꯗꯨꯗꯣ ꯈꯣꯡꯅꯥꯡ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯍꯦꯛ ꯃꯌꯥꯏꯃꯛꯇꯗ ꯐꯨꯝꯈꯤꯗꯅ ꯍꯥꯏꯅꯩ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯇꯝꯅꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯝꯅꯔꯤꯕꯁꯤꯅꯤ ꯑꯣ ꯑꯇꯥꯗ ꯉꯥꯏꯈꯣꯟꯍꯦ 마부 메이 타도나 폴로이기리 하이드라가 거리기로네 마팜 마시다 풍크리바두바 나띠 따다 호이기 마탐다 품버기 ጸ너비 레리브로 아 마시 마게 팜자바 하이바도니 ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯄꯣꯠꯂꯣꯏꯕꯁꯤ ꯃꯈꯜ ꯈꯔ ꯂꯩꯔꯤꯌꯦ ꯃꯥꯂꯪꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕ ꯑꯃ ꯃꯩꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕ ꯑꯃ ꯏꯁꯤꯡꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯂꯩꯕꯥꯛꯇ ꯄꯣꯠꯂꯣꯏꯕ ꯀꯀꯥꯏꯗꯅ ꯃꯈꯜ ꯂꯩꯔꯤꯌꯦ ꯃꯩꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯔꯒꯅ ꯃꯌꯥꯝꯅ ꯁꯪꯁꯀꯥꯔ ꯇꯧꯗꯅ ꯃꯩ ꯊꯥꯗꯣꯛꯂꯤꯕꯁꯤ ꯁꯤꯕꯨꯅꯤ ꯏꯁꯤꯡꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯔꯒꯅ ꯏꯁꯤꯡꯗ ꯂꯪꯊꯈꯤꯕꯗꯨꯕꯨꯅꯤ ꯑꯗꯨꯒ ꯃꯥꯂꯪꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕꯁꯤꯅ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯗꯣꯟꯗ ꯍꯨꯟꯇꯣꯛꯂꯒ ꯊꯝꯕꯗꯨꯕꯨꯅꯤ ꯑꯗꯨꯒ ꯂꯩꯅꯨꯡꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯄꯣꯠꯂꯣꯏꯕ ꯍꯥꯏꯕꯁꯤꯅ ꯒꯨꯐꯥꯡ ꯆꯟꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯑꯁꯤꯕꯨꯅꯤ ꯃꯁꯤ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯆꯠꯅꯔꯛꯂꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯗꯨ ꯇꯣꯛꯊꯣꯛꯅꯔꯦ ꯍꯥꯏꯔꯒ ꯃꯩ ꯊꯥꯕ ꯆꯩꯒ ꯇꯧꯕꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯁꯤꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯧꯅꯔꯝꯕ ꯖꯥꯠꯅꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯃꯥꯏꯅ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯃꯤꯅ ꯆꯠꯅꯗꯕ ꯃꯐꯝꯗ ꯍꯨꯟꯗꯣꯛꯂꯒ ꯁꯥ ꯀꯩꯅ ꯄꯤꯖꯊꯣꯛꯏ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯜ ꯑꯣꯏꯔꯒ ꯁꯤꯔꯒꯅ ꯃꯩ ꯆꯪꯗꯨꯅ ꯄꯣꯠꯂꯣꯏꯕ ꯑꯗꯒꯤꯅ ꯍꯧꯖꯤꯛꯀꯥꯟꯁꯨ ꯌꯥꯝꯅ ꯅꯧꯅ ꯑꯉꯥꯡ ꯇꯧꯔꯒꯗꯤ ꯐꯨꯝꯃꯤꯗꯅꯀꯣ ꯃꯩ ꯆꯪꯕ ꯌꯥꯗꯕ ꯑꯉꯥꯡ ꯀꯥꯏꯗꯅ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯇꯧꯅꯕ ꯖꯥꯠꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯝꯕ ꯖꯥꯠꯅꯤ ꯍꯌꯦꯡ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯐꯨꯝꯕꯤꯔꯛꯎ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯋꯥꯔꯤꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯂꯤꯖꯔꯛꯀꯦ ꯇꯥꯕꯤꯌꯨꯀꯣ ꯌꯥꯏ ꯇꯥꯖ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯖꯍꯧꯒꯦ ꯍꯣꯏ ꯁꯨꯝꯗꯧꯕꯅꯤ ꯑꯃꯥꯏꯕꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯖꯥꯠꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕꯅꯤ ꯃꯍꯥꯛꯁꯤ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯐꯥꯎꯕꯗ ꯌꯥꯝꯅ ꯂꯥꯏꯅ ꯆꯠꯄ ꯃꯥꯅ ꯉꯝꯂꯤꯕꯕꯨ ꯁꯨꯝꯗꯧꯕ ꯖꯥꯠꯅꯤꯗ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯃꯪꯕ ꯖꯥꯠꯅꯤ ꯃꯥꯒ ꯃꯧ ꯅꯍꯥ ꯑꯃꯒ ꯆꯠꯃꯤꯟꯅꯕ ꯖꯥꯠꯅꯤ ꯃꯧ ꯅꯍꯥꯁꯤ ꯑꯉꯥꯡ ꯄꯣꯔꯒ ꯆꯠꯄ ꯖꯥꯠꯅꯤ ꯑꯃꯥꯏꯕꯁꯤꯅ ꯏꯕꯦꯝꯃ ꯅꯣꯡ ꯇꯥꯔꯛꯀꯗꯧꯔꯦ ꯈꯔ ꯊꯨꯅ ꯆꯠꯂꯨ ꯑꯩꯒꯤꯗꯤ ꯑꯍꯟ ꯈꯣꯡꯅꯤ ꯑꯩ ꯉꯥꯏꯔꯨꯅꯨ ꯍꯥꯏꯕ ꯖꯥꯠꯅꯤ ꯃꯧ ꯅꯍꯥꯗꯨꯅ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯅꯣꯡꯁꯨ ꯃꯪꯕꯨꯗꯤ ꯃꯪꯉꯤ ꯍꯥꯏꯗꯅ ꯃꯧ ꯅꯍꯥꯁꯤ ꯄꯔꯞ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯗꯩꯗꯨꯗ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯅꯣꯡꯁꯤ ꯃꯀꯨꯞ ꯇꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯧ ꯅꯍꯥꯗꯨ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯅꯥꯛ ꯅꯛꯄ ꯗꯨꯀꯥꯟ ꯑꯃꯗ ꯂꯩꯁꯜꯂꯒ ꯂꯩꯕ ꯖꯥꯠꯅꯤ ꯑꯗꯨꯒꯅꯦ ꯍꯦꯛꯇ ꯅꯣꯡꯁꯤ ꯍꯦꯛꯇ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯍꯩꯊꯕ ꯖꯥꯠꯅꯤ ꯗꯨꯀꯥꯟꯗ ꯃꯈꯣꯏ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯁꯨ ꯅꯣꯡ ꯊꯨꯞꯂꯒ ꯂꯩꯔꯤ ꯑꯗꯨꯕꯨꯅꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯤꯗꯤ ꯑꯗꯨꯛ ꯀꯟꯅ ꯇꯥꯔꯤꯕ ꯅꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤ ꯍꯥꯏꯅꯦ ꯑꯗꯨꯕꯨꯅꯦ मागी फुट फिरोंदु नोंगमता सोते हाय मसीसु अंगक नत्रो ए अदुदि तादा अखोय फावबो ngaiने मदुकी महैदु अनथोना पाइनिंख्रेदा मसीदागा नते यामना लेरिबनि महै अदुदगिदि मासी मियोइबा हाइबसे असीबा हाइबसिदगिदि नानथोकलगा चेनबा कनासु ngamba natedo मागी मतमदो लाक्लाबदा महांगना हाइरमी अइगी इसासे पोलोइबिगनु हाइबदि मई थारगा पोलोइगनु फुमजनबिरउ हाइदना हाइबा जानी मसीदगिदि माना लाइखिद्रब मतुंगदा मसा मसु ओइबसिंगदुना माना सिरमदाइदा माना हाइरमबनी माना पामजरमबनी हाइदना पेना जैजिंग लेंदना महाक्सी माइबना तौरगा पुथोक लै अदुदुगा मफम मसिगी खोंनांग हौरिबासिदा फुंखिबनी मतम मदुददि खोंनांग हौब जात नतेदा नापीदो सिट नाना जोपाकना फांदतले हाइरगा मदुदुदा फुमलिबनी मतमगी मतुंगने इथा हाजदना उचे ओयाना चारोरगा खोंनांग मरुदु मफम मसिदा करिका तौसलंबदगी हौरकपो ओइगदौरिबनी मफम मसिदगिदि अमाइबदु हेक फुमखिबदगिदि कनासु चंगनखिदि किनबा हाइबदुनिमा कचथुदोकपदि तौबो नति मरुदगिदि मतम खरा लेरगा मियोइ खराना मफम मसिदा कनागुम्बमा फमलगा लैबा थेंगनबा अदुदगी फिजाव इल्लगा फमलंबदगी मदु वुकनबदगी अमाइबदा लायंगनगा फबा कया अमा तौबो हौनरखि हमाइबा अदु फुमख्रबा मतुंग सही 5-6 की मतुंग मतमदुदि आइसु पुंकक चावरे मदु मदि खंगौरे मफम मसिता लाइटिंगी ओइबा थौरम कया अमा पांगथोपगा लोइनना अमाइबा अदुगी सरु पोलांगसिंग अदु कोथोकलगा अइखोइना मई थादोकनबगिदमक्ता अमाइबा अमना हाइबदगी महाके लाइखिद्रबा हक्सांग अदुबु मयाम चंगदुना कोथोखि
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯤ ꯂꯩꯔꯝꯈꯤꯗꯦꯗꯅ ꯍꯥꯏꯅꯩ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯩ ꯊꯥꯗꯨꯅ ꯄꯣꯠꯂꯣꯏ ꯄꯤꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯂꯤꯕ ꯃꯍꯥꯛꯄꯨ ꯐꯨꯝꯅꯅꯕꯒꯤ ꯍꯥꯏꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯁꯤ ꯃꯣꯡꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯕ ꯌꯥꯅꯅꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯗꯅ ꯍꯥꯏꯅꯩ꯫ ꯑꯃꯥꯏꯕ ꯑꯗꯨ ꯐꯨꯝꯕ ꯅꯨꯃꯤꯠꯇ ꯇꯥꯕ ꯅꯣꯡꯁꯤ ꯏꯁ ꯑꯉꯛꯄꯒꯤ ꯃꯑꯣꯡꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯟꯁꯤꯗ ꯐꯥꯎꯕ ꯑꯗꯨꯛ ꯌꯧꯅ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯩꯈꯣꯝꯗꯨ ꯄꯦꯠꯊꯣꯛꯍꯜꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤꯗꯅꯁꯨ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯤ ꯂꯥꯏꯔꯗꯅ ꯁꯔꯨ ꯃꯇꯠ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯐꯪꯈꯤꯗꯕ ꯀꯨꯗꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯌꯥꯝꯗꯨ ꯀꯤꯅꯗꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯆꯪꯅꯔꯨꯗ꯭ꯔꯕꯅꯤ꯫ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗ ꯑꯗꯨꯝꯅ ꯍꯦꯛ ꯊꯣꯛꯄ ꯍꯦꯛ ꯇꯧꯅꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯤ ꯆꯪꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒ ꯑꯉꯥꯡ ꯅꯨꯕꯤꯅ ꯆꯪꯗꯅꯕ ꯍꯥꯏꯗꯅ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯖꯤꯛ ꯁꯨꯝ ꯌꯨꯝ ꯇꯝꯊꯣꯛꯅꯔꯛꯇꯅ ꯌꯨꯝ ꯁꯥꯟꯅꯈ꯭ꯔꯦꯗꯅ ꯈꯣꯡꯅꯥꯡ ꯑꯁꯤꯁꯨ ꯆꯥꯎꯔꯦ꯫ ꯃꯇꯝꯒꯤ ꯁꯈꯤꯅꯥ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯔꯕ ꯅꯨꯄꯤ ꯍꯦꯛ ꯁꯤꯕ, ꯅꯨꯄꯥ ꯑꯃꯒꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯅꯨꯄꯥ ꯍꯦꯛ ꯁꯤꯕ ꯇꯧꯔꯤ꯫ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯧꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯃꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕꯨ꯫ ꯑꯗꯨꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯗ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇꯪ ꯅꯥꯈꯩ ꯁꯦꯡꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯝꯂꯒ ꯂꯩꯇꯥꯏꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕ ꯖꯥꯠꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯐꯈ꯭ꯔꯕꯗꯧꯅꯤꯗ꯫ ꯇꯥꯗ ꯑꯗꯨꯒꯤꯗꯤ ꯉꯍꯥꯟꯋꯥꯏ ꯇꯥꯗ ꯍꯣꯏꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯅꯔꯝꯃꯦꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯐꯥꯎꯕ ꯇꯥꯁꯟꯅꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯕꯤ ꯀꯌꯥ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯩꯈꯣꯏꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯅꯤ꯫ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯥꯏꯕꯗꯤ ꯁꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯗꯨ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯈꯪꯅꯔꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯁꯈꯤꯅꯥꯒꯤ ꯑꯣꯏꯅ ꯊꯝꯂꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯍꯩ ꯃꯌꯨꯝꯂꯣꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯥꯎꯊꯣꯏꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5:30 ꯈꯔ ꯍꯦꯜꯂꯛꯄ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯀꯥ ꯍꯦꯟꯅ ꯃꯝꯕꯗꯤ ꯅꯠꯇ꯭ꯔꯤ, ꯃꯝꯂꯤ ꯇꯧꯔꯛꯄꯅꯤ꯫ ꯑꯔꯥꯞꯄꯗ ꯂꯩꯕ ꯃꯤ ꯃꯁꯛꯃꯛ ꯈꯪꯗ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯑꯗꯨꯃꯛ ꯈꯪꯂꯤꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯝꯂꯤ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯏ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯄꯔꯞ ꯊꯧꯔꯛꯂꯤ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯂꯤꯄꯠ ꯊꯦꯡꯅꯔꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯁꯨꯝ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡꯋꯥꯏꯅ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯂꯒ ꯂꯩꯕꯗꯨ ꯆꯥꯎꯊꯣꯏꯅ ꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯑꯗꯨꯝꯅ ꯄꯥꯈꯪ ꯃꯆꯥ ꯋꯥꯔꯤ ꯁꯥꯔꯒ ꯍꯦꯛ ꯐꯝꯕ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯟꯇꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨ ꯇꯝꯅ ꯑꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯊꯧꯒꯠꯂꯒ ꯊꯧꯗꯕꯒꯨꯝ, ꯍꯥꯏꯕꯗꯤ ꯎꯇꯨꯞꯀꯨꯝꯕ ꯑꯃꯗ ꯒ꯭ꯔꯛ ꯂꯥꯎꯅ ꯊꯧꯒꯠꯂꯒ ꯕꯔꯝ ꯂꯥꯎꯅ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯨꯗ ꯆꯥꯎꯊꯣꯏ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯆꯀ꯭ꯔꯥ ꯑꯗꯨꯗ ꯀꯛ ꯂꯥꯎꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯆꯀꯥ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤꯅꯣꯅꯦ, ꯍꯧꯖꯤꯛꯇ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃ ꯃꯨꯔꯤ ꯂꯩꯈꯤꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯋꯥꯈꯜꯗꯤ ꯈꯜꯂꯤ, ꯁꯥꯏꯀꯜꯗꯤ ꯈꯥꯝꯗꯦ, ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯃꯍꯥꯛ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯅꯕ ꯑꯗꯨꯃꯛ ꯊꯧꯔꯛꯂꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯁꯨ ꯎꯔꯤꯕꯅꯤꯅ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯁꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯧꯖꯤꯟꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯪꯐꯝ ꯐꯝꯊꯔꯛꯄꯒꯨꯝ, ꯃꯍꯥꯛ ꯆꯀꯥ ꯑꯗꯨꯗ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯄꯗꯣ ꯃꯉꯣꯟꯗ ꯐꯥꯎꯏ꯫ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣꯍꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯤ ꯑꯃ, ꯅꯨꯄꯤꯔ ꯅꯨꯄꯥꯔꯁꯨ ꯈꯪꯗꯕꯗ ꯐꯤꯃꯨ ꯁꯦꯠꯂꯒ ꯃꯃꯥꯏ ꯑꯗꯨꯅ ꯅꯣꯠꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯕꯗ ꯁꯥꯏꯀꯜ ꯑꯗꯣ ꯕꯣꯔꯥꯡ ꯂꯥꯎꯅ ꯇꯨꯁꯜꯂꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯆꯣꯡꯊꯣꯛꯂꯤꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯀꯟꯅꯁꯨ ꯂꯥꯎꯈ꯭ꯔꯕꯅꯤ꯫ ꯆꯥꯎꯊꯣꯏꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯁꯥꯏꯀꯜ ꯂꯣꯡꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ
ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯦꯟꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯣꯟꯊꯣꯡꯒꯤ ꯋꯥꯡꯃ ꯈꯔ ꯆꯠꯊꯣꯛꯂꯒ ꯆꯥꯎꯊꯣꯏꯗꯣ ꯒꯥꯔꯤ ꯑꯗꯨ ꯂꯣꯡꯁꯤꯜꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯃꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯆꯥꯎꯊꯣꯏꯅ ꯏꯃꯥ ꯑꯩ ꯁꯥꯏꯀꯜ ꯊꯧꯔ ꯁꯨꯝ ꯂꯥꯛꯄꯗꯨꯗ ꯑꯩꯒꯤ ꯇꯨꯡꯒꯤ ꯀ꯭ꯂꯤꯌꯥꯔꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯡꯉꯦꯗꯅ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯤꯅ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ ꯅꯞꯄꯂꯒ ꯂꯩꯔꯝꯃꯤ ꯑꯗꯒꯤꯗꯤ ꯑꯩ ꯁꯥꯏꯀꯜ ꯑꯗꯨꯝ ꯂꯣꯡꯁꯤꯜꯂꯤꯕꯅꯤꯃ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥꯅ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯊꯣꯛꯑꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ ꯃꯗꯨ ꯑꯣꯏꯔꯤꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯂꯇꯥꯅ ꯆꯥꯎꯊꯣꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯤ ꯆꯥꯎꯊꯣꯏꯁꯨ ꯁꯥꯏꯀꯜ ꯑꯗꯣ ꯃꯈꯨꯠ ꯅꯥꯝꯅ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯪꯉꯛꯂꯤ ꯁꯥꯏꯀꯜ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯃꯄꯥꯟꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯂꯇꯥ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯉꯁꯤꯗꯤ ꯂꯇꯥꯅ ꯊꯣꯡ ꯑꯗꯣ ꯉꯥꯁꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯂꯥꯎꯈꯠꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯂꯇꯥꯅ ꯅꯪꯒꯤ ꯁꯥꯏꯀꯜ ꯃꯅꯤꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯃꯒ ꯂꯩꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯔꯛꯂꯤ ꯆꯥꯎꯊꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯗꯤ ꯈꯪꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯗꯣꯛꯇꯨꯅ ꯁꯥꯏꯀꯜ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯁꯥꯏꯀꯜ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯏꯃꯥ ꯌꯥꯔꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯅꯕ ꯇꯧꯔꯁꯤ ꯐꯤꯔꯣꯟꯒꯗꯣ ꯍꯣꯡꯗꯣꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯅ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯂꯤ ꯃꯃꯥ ꯂꯇꯥꯗꯤ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯗꯨꯅ ꯁꯦꯝ ꯁꯥꯔꯤꯕꯅꯤ ꯆꯥꯎꯊꯣꯏ ꯐꯤꯔꯣꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯃꯍꯥꯛ ꯃꯥꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯥꯎꯝ ꯐꯪꯏ ꯁꯥꯎꯝ ꯑꯗꯨ ꯐꯪꯕꯗ ꯆꯥꯎꯊꯣꯏꯅ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯍꯦꯛꯇꯃꯛ ꯂꯩꯔꯝꯗꯦ ꯆꯥꯎꯊꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯁꯦ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯣꯃꯦꯟꯒꯤ ꯃꯅꯥꯛꯇ ꯑꯩ ꯍꯌꯦꯡꯃꯛꯂ ꯀꯩꯅꯣ ꯆꯠꯇꯕ ꯌꯥꯔꯔꯣꯏ ꯊꯕꯛꯀ ꯂꯨꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯀꯟꯕꯅ ꯃꯔꯨꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯒ ꯆꯪꯁꯜꯂꯛꯄꯗ ꯂꯇꯥꯅ ꯍꯥꯏ ꯅꯪ ꯑꯣꯏꯅ ꯂꯥꯛꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯗꯨꯕꯨ ꯊꯣꯡꯖꯤꯟꯄꯥꯟꯁꯨ ꯀꯥꯟꯁꯤꯜꯂꯛꯂꯝꯗꯦ ꯅꯪꯕꯨ ꯉꯁꯥꯏꯁꯨ ꯂꯥꯛꯂꯝꯂꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯏꯃꯥ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕꯁꯦ ꯀꯗꯥꯏꯗꯒꯤ ꯉꯁꯥꯏ ꯃꯣꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦꯍꯦ ꯍꯥꯏ ꯍꯧꯖꯤꯛ ꯃꯇꯝꯁꯤ ꯅꯪꯕꯨ ꯃꯤꯅꯒ ꯃꯤ ꯐꯠꯇꯕꯅꯦ ꯍꯨꯔꯥꯟꯕꯒ ꯆꯪꯂꯕ ꯖꯥꯠꯂꯣ ꯑꯁꯨꯝꯅ ꯂꯇꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯈꯪꯗꯦ ꯏꯃꯥ ꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯏꯕꯨꯡꯉꯣ ꯌꯨꯝꯁꯦ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ ꯏꯃꯥꯁꯨ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯁꯥꯎꯝ ꯌꯥꯝꯅ ꯐꯪꯏ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯆꯥꯎꯊꯣꯏꯅ ꯏꯃꯥ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ ꯑꯩꯅꯦ ꯑꯃꯥꯏꯕ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯅꯔꯒꯦ ꯑꯗꯨꯗꯨꯒꯅꯦ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯊꯣꯛꯂꯒ ꯈꯪꯂꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯇꯥꯅ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯗ꯭ꯔꯨꯡ ꯗ꯭ꯔꯨꯡ ꯆꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯂꯇꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯅ ꯆꯥꯔꯤꯕ ꯆꯥꯛ ꯑꯗꯨ ꯐꯥꯎꯕ ꯍꯥꯔꯕꯅꯤ ꯃꯗꯨꯗ ꯆꯥꯎꯊꯣꯏꯅ ꯏꯃꯥ ꯇꯞꯅ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦꯕ ꯍꯥꯏ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯑꯃ ꯇꯥꯈꯤꯕꯗꯨ ꯅꯪꯕꯨ ꯀꯔꯤ ꯑꯃꯠꯇ ꯇꯥꯍꯧꯗꯕ꯭ꯔꯣ ꯏꯃꯥ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤꯗ ꯑꯩꯈꯣꯏ ꯌꯨꯝꯊꯛꯁꯦ ꯍꯧꯗꯣꯡ ꯌꯥꯝꯅ ꯆꯠꯄꯅꯤ ꯏꯃꯥ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤ ꯑꯩ ꯍꯧꯗꯣꯡꯒ ꯆꯠꯄꯁꯤ ꯑꯩ ꯃꯌꯥꯝ ꯑꯃ ꯇꯥꯈ꯭ꯔꯕꯅꯤ ꯑꯁꯨꯃꯥꯏꯅ ꯆꯠꯄꯗꯤꯅꯦ ꯏꯃꯥ ꯑꯃꯨꯛꯇ ꯐꯥꯎꯕ ꯆꯥꯗ꯭ꯔꯤꯀꯣ ꯏꯃꯥ ꯌꯥꯔꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯍꯧꯗꯣꯡ ꯃꯥꯏ ꯑꯣꯏꯖꯔꯝꯅꯤ ꯍꯧꯗꯣꯡ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯕꯨ ꯑꯣꯏꯗꯣꯔꯤꯒꯦ ꯌꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯅꯕꯅꯦ ꯇꯧꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯗꯤ ꯆꯥꯛ ꯆꯥꯕꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯈ꯭ꯔꯤ ꯇꯩꯊꯣꯛꯈ꯭ꯔꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥꯁꯨ ꯆꯥꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯜꯂꯒ ꯂꯨꯈꯥꯛ ꯆꯒꯨꯝꯁꯤꯡꯗꯨ ꯃꯍꯧꯁꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡꯗ ꯂꯩꯔꯤꯕ ꯑꯁꯇꯥꯎ-ꯇꯤꯟ ꯑꯍꯥꯡꯕ ꯑꯗꯨꯗ ꯍꯩꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯌꯦꯡꯁꯤꯜꯂꯨꯔꯦ
Matam aduta ngasisu khungnang makhung aduta khungnang karak adugi masa maringsing aduta kanagumba nupi ama phamlaga leiribadu hanta mukti mayek seng uri nupi gi saktam ni haibadu madu ubada latadi hoi ma kainuma leiri haidun lauramnaga mahakti imulumda sensel I makuna padiba kompa kado amuk toiba makhada thadaram labani mamage adum laba mataw aduta chauthoi parap chenthuraktuna kaidorogi ma haiduna hangi latana hai aisita khonang pambi makhong asida nangbo karino male hurin he as imai wakhan uborongani ai yengese chauthoi ngasi sumang yengbada karisu udi matam maduda chauthoi na asogam na mamba sidabu matau kramna khonang makhongda phamba mi uri bano ima haiduna hangi latana amuk thulaktuna yengbadadi karisu leiramdrei pumam summami Tauriba sipu karino mangkraba sita haujak aina ingan na karigumba ma ukhibani haiduna sauthoida tamli sauthoina foresima imung janga lao se kompak se ai parak lage asom na hairaga kompak to mana parak lei mama macha punna imung de sangat laba matung ta sauthoina maning thung atu thingjin bada kanagumba amana ilakpagum thak dong ilakpadu ta sauthoina pairi ba thong ado masarom da khara changchilap tawi Sauthoi karino ne haiduna phat aithokuna yengi adubu kanasu leitabadagi mahak thungado don salamnaga mamabu puduna ngarangi matawgum mahaki phamungde hi phallam lei matam maduda latana hai nangbu asumbaine sum leibadu yagadori bro nangbo amuktadi khallu ima isa dani leiriba nangsu sahidi phanna yam sallakle namai ni haibada nang kari bata khandabani ne nang ima ai kaidau haibano nati ai da chak thongo haribro iya hai ai na haibadi nang su nupi angang du thijanna ba tawro haibani ni nang bo ima adugi sumatam lakhini senthong mata sida nupi thakpaga ngamoida adu maina sum khallaga leirabadi ai khoi di karmain tawni hai mi yamda imung da dine laina su yengsin bani mina su yengsin bani tinna su ki bani laina su ki da bani mina su ki da bani mi khara yamana batawsiko ibi mado laglagane mabu karigi nang na thalugani magi songamba phisa lon sa tawraga leiga dawri bani ni nangbo ima pharese pothana batawro ai wakal khara khankhige asum na haram laga chauthoi parap thoki lata laudun leihori hai nangna wakal khanbado thok tragana ima thige ikhut chaba imo yama leiba chani chauthoi na hoi imana phanedo adum tawgesu tawro asom na harapata lata ngasaidagi kiribado wakal khara nga thokchari atopa wakhala mada khankhri mamaugi masugi wakhalda momon nokkhri sauthoisu mamana haribado khandabadi nati matam ayambada khadunata leiriba pafamni mama ware haibasi masa mak khanglibani madumakti oiraga mahakna thawaimakni khanjariba mahaka nuksinajabi Kundalai budi mahakna karamna kawgani Kundalai mahaki mawpasingi khanbada punsigi oina mayum palaroi khandunna leikrabini mahakna adumna leikrabasu chauthoina mangonda tattana nungsi kaihoduna makhoigi yumda chatlasi angangsingbusu yengsinsi haiduna kerak hanna haikiba leiri adubu mahakna sunya yakhidrabani Kundalai gi anam kanba khangba kanba asibudi chauthoina hainangai leitana thagatli adubu punsege aruba tangkak amapu thaidok thamba adubudi mahanu warujari bani masigi matung chauthoi wakhal khanna mahak adumak tumthakre mahak he tumthakibaga ngaranggi matawgum nupi amanda kappagi khonjal tarakli lata ngasaidagi wakhal khalambado mahak su uron saron tumtharakpada ngai bani khonjal ado amuk tarakpadutta mahak mamet mana khangsing singi ngasidi chauthoi bu hodokli hai chauthoi nangbu tabro hai chauthoi ima kaidorage hai nupi yamana kapli basi nangbu kari pata ta tabro ima ta debo ima tabro kari ki ta dani tabadunna bu hairakli banatro ima yarase ai maning thogi yonggiye asumna hairamlaga chauthoi phamungdagi haugatlakle aduduga paraprap chattuna maning romde yengki
Latasu haugalakli karibu leibajat no haiduna. Asumna mama masana maning maya koithi thidru yenglakpadadi kari mata leiti aduga makhoina haugalakpadagidi khonjal sing adu su amata takhidrei. Matam maduta chauthoina ima ekhoi khulgi oja amaiba ipu homendo ma angtang kauroga yengthohansi kari leibagi haibado khangdrei ma aisu handang maraksi kenomai tawtawi ngan makai tawdaba mawong amani mayamna sum hainabada aikhoi gi sigi khunang mi kaplabadi nupi gi khonjala kaplagana nupi sina hai nupai khonjala tap kaplagana nupa sina hai masibu chumbrei ma mamang matamda tawramba ki wani dai pungo adubun hei hatak tawroi basini aisu khalam ni bani nang yoja amaiba ipu homendo amutang kausira haidana pare imane haying no ngakang chulurage naha ke thabak su kai heding de hoima adum tawro asomna hairaga chauthoina khonang leriba domda haifek jingsilui asomna yenglubada chauthoi khangprek khange masa homanga na pi kangoi matamadu chauthoina khonang asida kana gumba mathori yadra leiri kamthori si asomna chauthoina murum sonbadu da latana karino haiduna yengthorokpada kana gumba miyu yama thori yanduna fere haiduna leiribadu latasu uri madu urubada latadi swai laukiduna mihun chekat kiduna mahakti mami manang worong katuna leimai da haithakri chauthoina mama bu nga howi aduna sukomakti soutri chauthoina mama bu laikatna ba yamna kana kauduna amadi makokti ising thaduna laknari tanja asi maning thungadu lonsan banatri chauthoina mama bu kana kauduna gyan lakna ba honari ngai maning thungadu bu phauduna kana gumba machatkhibdu chauthoina ubadaki mama ya do phat maning thong aduda yengthoraki matamadu nupi gi saktam mama tapna chatkibadu landuna chatkibadu uri madu ubla chauthoina hey kanano haiduna lauki aduga papap chensan laktuna thongatu safu kanna gam lonsinki aduga mama jat latabu kanna kauduna wakhal lagana bagida makta haudorakli adubu mama latadi haujichu wakhal laktri sorbudi holi haibabu wakhal laktabadu da chauthoi pakhatladuna mahaki mamanabasingda phol tawduna lakpina bagida makta hayana bagi tawri asomna phone tawgi haiduna torokpata lata tapna wakhal lakli sorma pi honduna mahak tapna mami pangthuraktuna ibungo nangbu ai sibu kadai da nune leiri basibo ima chaksangdani lawse phangungda changasi law ai thangge sima asomna hairaga mama latabu phaipamna pamlaga mahak parap lakli aduga phamungda ningthin hiptha laga ima kristo drobo ima bo wakhalak labro lagle ni hei nati hauji ai khoina uri badu karino ni nangbo ima madu gano khongnang oram mase phayib chingkala kese pungsoni tasalak lamale to mana batoro aine hayeng oja mai badu kauna batawrge ma hayeng si thabak pudi khar leibani ado yarni adum ai kawrge ma asomna hairaga chauthoi mamagi manakta phamli lata haujik su mahana ukhibado karino khanduna adumak ningsing phangki da kijari chauthoi su mahana ukhibado karino khanjalubada masada akibadi pokribani matau asomna tawduna chauthoi amadi lata yum aduda phana kuina tumdabida leiramni masidagi ti lata uron saron pungahum khare helakpa adwaida tumthakri chauthoi su mama bu tungkhra haiba khangbadagi parap mahaki kada laktuna mahak su hipthari karino ikoi ki yumgi maninga taruktiba sina haiduna wakhan khalli asomna khadru leiringai haujikti chauthoi gi mamanaba khara chauthoi bu hauba lakli matamadu chauthoina karino ne tumba phawba tumhauri aidi aduga midi hauba laklai ngan makai di hauba laktabari makhoisu ngasi di hauba hekta lai adusu asuk nganna ai thabak chalaroi ke hairo ke ngasi di asomna chauthoi du mapanda parap thulakpada amannaba ani leplaga leirami adusu chauthoi da yinglaga nati mamaya do leithuklagani matam maduta chauthoina sumai tawrase ngasi do ai thabak ama khang chakadaba leiri aduna ai thabak chalaroi nabani oina ngasi di chathuro asumna hairakpada
ꯍꯦꯔꯥ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏ ꯊꯕꯛꯀꯤꯗꯃꯛꯇ ꯍꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯂꯥꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯁꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯍꯜꯂꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃꯨꯛ ꯆꯠꯀꯗꯕ ꯂꯩꯕꯅꯤꯅ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯊꯣꯏꯅ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯅꯤꯗꯨꯅ ꯂꯥꯛꯇ ꯂꯥꯛꯎꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯀꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯆꯥꯎꯊꯣꯏꯁꯨ ꯀꯨꯝꯊꯔꯛꯂꯦ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ ꯆꯥꯎꯊꯣꯏꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯂꯥꯟꯊꯣꯛꯈ꯭ꯔꯤ ꯆꯥꯎꯊꯣꯏꯅ ꯀꯗꯥꯏꯗꯅꯣꯃꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯊꯕꯛꯇꯨꯅ ꯀꯔꯤ ꯊꯕꯛꯅꯣꯏꯕ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗꯁꯨ ꯍꯜꯂꯛꯀꯅꯦꯁꯨ ꯍꯥꯏꯔꯤ ꯅꯠꯇꯦ ꯀꯔꯤ ꯊꯕꯛꯅꯣꯃꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯍꯥꯏꯕꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯒꯤꯅꯦ ꯃꯅꯦꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦꯌꯦ ꯑꯗꯨꯗꯨꯒꯤ ꯑꯅꯥꯕ ꯍꯪꯕ ꯆꯠꯂꯤꯕꯅꯤ ꯑꯦ ꯅꯕꯥꯅꯤ ꯑꯗꯨꯝ ꯆꯠꯄ ꯌꯥꯕꯗꯨꯕꯨ ꯑꯩ ꯍꯧꯔꯛꯂꯤꯁꯤꯅ ꯀꯔꯤꯒꯤ ꯑꯣ ꯃꯅꯦꯗꯨꯅꯅꯦ ꯅꯪ ꯎꯅꯅꯤꯡꯉꯦꯌꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯎꯊꯣꯏꯗꯤ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯍꯥꯏꯅꯣ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯃꯅ ꯐꯥꯒꯤ ꯇꯧꯕꯅꯤꯁꯦ ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯀꯨꯟꯗꯥꯂꯩꯗꯣ ꯃꯥꯗꯨ ꯑꯩꯈꯣꯏꯗ ꯂꯥꯛꯎꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯅꯛꯂꯤꯗꯅ ꯌꯨꯝꯗꯣ ꯅꯪ ꯑꯃꯨꯛꯇ ꯀꯧꯔꯨꯁꯨ ꯍꯥꯏꯕꯗꯒꯤ ꯏꯕꯥꯅꯤ ꯍꯧꯅꯔꯒ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯂꯤꯕꯁꯤꯅꯤ ꯑꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯊꯦꯡꯂꯕ ꯑꯍꯤꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯀꯧꯔꯛꯂꯤꯕꯗꯨꯗꯤ ꯑꯣ ꯑꯗꯨꯗꯤꯅꯦ ꯅꯁꯥ ꯎꯅꯖꯔꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯑꯁꯨꯝ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯆꯥꯎꯊꯣꯏꯅ ꯆꯠꯂꯤꯕꯁꯤ ꯃꯈꯣꯏꯒꯤ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯅ ꯏꯇꯥꯎꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯈꯣꯡꯅꯥꯡꯁꯤꯗ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯕꯅꯤ ꯃꯗꯣ ꯑꯩꯒꯤ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ ꯑꯗꯨꯒ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯆꯠꯄ ꯀꯥꯟꯗꯗꯤ ꯀꯔꯤꯝꯁꯨ ꯎꯔꯛꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯝ ꯑꯁꯨꯝ ꯂꯥꯛꯏ ꯆꯥꯎꯊꯣꯏꯅ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯇꯣꯟꯗꯣ ꯏꯃꯝ ꯃꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯈꯤꯕ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯨ ꯎꯗ꯭ꯔꯤ ꯈꯟꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯅ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯗꯨ ꯌꯧꯅꯅꯕ ꯃꯍꯥꯛꯅ ꯄꯔꯞ ꯑꯁꯨꯝ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯕꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡ ꯊꯥꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯊꯣꯏꯅ ꯌꯦꯡꯉꯨ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯆꯥꯎꯊꯣꯏ ꯄꯨꯡꯉꯛ ꯉꯛꯅꯗꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯇꯥꯎꯅꯤ ꯔꯃꯂꯤ ꯏꯇꯥꯎꯅꯤ ꯃꯥꯏꯆꯥꯟ ꯍꯥꯏꯗꯨꯅ ꯄꯣꯏꯀꯧ ꯀꯧꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯤ ꯅꯤꯂꯅꯤ ꯑꯃꯗꯤ ꯅꯤꯃꯥꯏꯆꯥꯟ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯁꯨꯝ ꯀꯧꯗꯨꯅ ꯂꯩꯔꯤꯉꯩ ꯑꯌꯨꯛꯀꯤ ꯋꯥꯀꯤꯡ ꯆꯠꯄ ꯀꯥꯡꯕꯨꯅ ꯆꯥꯎꯊꯣꯏꯅ ꯇꯧꯔꯤꯕꯗꯨ ꯊꯦꯡꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯥ ꯆꯥꯎꯊꯣꯏ ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ ꯀꯩꯗꯧꯔꯒꯦ ꯏꯌꯥꯝꯕ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯤ ꯆꯥꯎꯊꯣꯏꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯅꯤꯂꯅꯤꯗꯤ ꯑꯗꯩ ꯅꯤꯃꯥꯏꯆꯥꯟꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯕꯛ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏ ꯅꯤꯃꯥꯏꯆꯥꯟ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯂꯣꯠꯀꯅꯨꯅꯦ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤꯁꯤ ꯂꯥꯏꯑꯣꯛꯅꯕ ꯃꯥꯜꯂꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯥꯎꯊꯣꯏꯕꯨ ꯃꯅꯤꯡꯂꯣꯝꯒꯤ ꯄꯜꯂꯤ ꯑꯗꯣ ꯀꯥꯟꯗꯨꯅ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯄꯨꯁꯜꯂꯛꯂꯤ ꯃꯇꯝꯁꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯕꯅꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯈꯔꯁꯨ ꯉꯥꯟꯊꯣꯛꯂꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯊꯣꯏꯕꯨ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯆꯤꯡꯒꯨꯝ ꯂꯥꯛꯀꯨꯝ ꯑꯁꯨꯝ ꯄꯣꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯎꯊꯣꯏꯒꯤ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯂꯕꯗ ꯆꯥꯎꯊꯣꯏꯕꯨ ꯄꯣꯛꯂꯤꯕ ꯃꯃꯥ ꯂꯇꯥꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯧꯔꯗꯨꯅ ꯌꯨꯝꯗ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯤ ꯂꯇꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯂꯤꯕ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯗꯤ ꯆꯥꯎꯊꯣꯏꯗꯣ ꯃꯔꯣꯜ ꯃꯔꯤ ꯁꯨꯗꯕ ꯃꯈꯩ ꯉꯥꯏꯈꯣꯃꯤ ꯅꯣꯏꯕꯣ ꯑꯩ ꯏꯃꯥꯟꯅꯕ ꯅꯤꯂꯅꯤꯒ ꯅꯤꯃꯥꯏꯆꯥꯟꯒ ꯂꯥꯛꯃꯤꯟꯅꯕꯅꯦꯃꯤ ꯃꯣꯏꯅ ꯊꯕꯛ ꯑꯃ ꯆꯠꯁꯤ ꯍꯥꯏꯗꯅ ꯑꯗꯨꯒ ꯀꯨꯟꯗꯥꯂꯩꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩ ꯀꯨꯟꯗꯥꯂꯩ ꯎꯅꯒꯗꯕꯁꯨ ꯂꯩꯔꯤꯕꯅꯤ ꯈꯣꯡꯅꯥꯡ ꯈꯣꯡꯕꯗꯨꯅꯦ ꯐꯦꯔꯦ ꯍꯥꯏꯔꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨ ꯕꯨꯠ ꯃꯥꯟꯗꯦꯗ ꯃꯗꯨ ꯑꯁꯤꯕ ꯃꯥꯜꯂꯤꯗ ꯆꯥꯎꯊꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯀꯔꯤꯅꯣ ꯃꯥꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯌꯦꯡꯈꯠꯂꯛꯄꯗꯗꯤ ꯃꯈꯣꯏꯅꯁꯨ ꯎꯔꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯁꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯊꯔꯥꯛ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯒ ꯃꯇꯝꯒ ꯑꯣꯏꯕꯒ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯩꯅꯣꯝꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯛꯄꯗꯒꯤ ꯃꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝ ꯇꯤꯜꯂꯔꯤ ꯆꯥꯎꯊꯣꯏꯁꯨ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯇꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯍꯧꯖꯤꯛꯇꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕ ꯅꯨꯄꯤꯗꯣ ꯂꯩꯔꯤ
ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯑꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯃꯥ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯈꯔ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤꯕ ꯃꯥꯅ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯪꯅꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯌꯥꯝ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯩꯔꯥꯛ ꯑꯃ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯉꯛꯄꯅ ꯊꯦꯡꯂꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯩꯔꯥꯛ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯔꯅ ꯇꯧꯗꯨꯅ ꯂꯧꯊꯈ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯖꯈꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯊꯣꯏꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯪꯂꯣꯟꯗ ꯂꯣꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯤ꯫ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯁꯦ ꯌꯥꯟꯊꯠꯇꯨꯅ ꯃꯔꯨ ꯐꯨꯛꯇꯨꯅ ꯃꯥꯡꯍꯟꯗꯕ ꯇꯥꯔꯕꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯂꯥꯛꯏꯁꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯈꯪꯂꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯥꯏ ꯁꯥꯟꯅꯁꯟꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯛꯀꯨꯏꯕ ꯃꯇꯝ ꯃꯁꯤꯅ ꯊꯣꯛꯂꯛꯇ꯭ꯔꯒ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯂꯇꯥꯗ ꯅꯈꯣꯏꯗꯤ ꯈꯣꯡꯅꯥꯡ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕꯅꯤꯅ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯋꯦ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ, ꯅꯈꯣꯏꯅ ꯎꯈꯤꯕ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯇꯥꯅ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯦꯛ ꯐꯝꯂꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯊꯦꯡꯂꯕ ꯐꯥꯎꯕ ꯐꯝꯂꯒ ꯍꯥꯡꯆꯤꯠ ꯂꯥꯡꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯗꯨꯒ ꯊꯦꯡꯖꯤꯜꯂꯛꯂꯕ ꯄꯨꯡ 10-11 ꯇꯥꯁꯤꯜꯂꯛꯂꯕꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯁꯦꯡ ꯃꯔꯥꯡ ꯄꯪꯊꯣꯛꯀ ꯊꯣꯛꯄ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯃꯤꯑꯣꯏ ꯈꯔꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯣꯃꯦꯟꯕꯨ ꯀꯧꯗꯨꯅ ꯄꯣꯔꯛꯄꯗꯒꯤ ꯆꯥꯎꯊꯣꯏꯕꯨ ꯌꯦꯡꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯥꯎꯊꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯑꯣꯛꯅꯕꯗꯒꯤꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯟꯕꯤꯔꯨꯒꯅꯨ꯫ ꯁꯨꯝꯗꯧꯔꯁꯤ, ꯃꯍꯥꯛꯀꯤ ꯇꯧꯔꯤꯕꯁꯤꯕꯨꯗꯤ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯂꯩꯇꯥꯏꯅꯕꯗ ꯈꯨꯗꯛꯇ ꯀꯣꯛꯀꯅꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯃꯐꯝ ꯃꯐꯥꯏꯗ ꯃꯤꯒꯤ ꯊꯋꯥꯏ ꯂꯥꯛꯄ ꯊꯋꯥꯏ ꯆꯥꯕ ꯎ ꯑꯃ ꯍꯧꯔꯤ꯫ ꯃꯗꯨ ꯊꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯌꯥꯟꯊꯣꯛꯇ꯭ꯔꯕꯗꯤ ꯁꯥꯊꯤꯕ ꯊꯕꯛ ꯈꯔ ꯊꯣꯛꯂꯛꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅꯁꯨ ꯃꯗꯨꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯅꯠꯇꯦ, ꯈꯣꯡꯅꯥꯡ ꯑꯁꯤꯕꯨꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯟꯊꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯅꯨꯄꯤ ꯑꯃ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯝꯂꯤꯕ ꯑꯗꯨꯁꯨ ꯀꯝꯗꯧꯅ ꯁꯤꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯥ ꯂꯥꯎꯅꯈꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯣꯃꯦꯟꯅ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯅꯈꯣꯏꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯕꯨꯅꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯈꯔ ꯌꯦꯡꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯉꯛꯄꯗꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯈꯣꯡꯅꯥꯡ ꯑꯁꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯣꯃꯦꯟꯅ ꯐꯔꯦ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯆꯨꯝꯂꯦ, ꯃꯁꯤ ꯃꯔꯨ ꯐꯪꯅ ꯐꯨꯛꯇꯠꯂꯒ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯈꯣꯡꯅꯥꯡ ꯑꯁꯤꯅ ꯊꯋꯥꯏ ꯑꯃꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ, ꯃꯗꯨ ꯑꯃꯥꯏꯕꯁꯤꯡꯅ ꯃꯗꯨꯕꯨ ꯂꯧꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯋꯥꯏꯁꯤꯡꯗꯨ ꯍꯜꯂꯛꯇꯨꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯗ ꯀꯩꯗꯣꯡꯗꯔꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯄ ꯍꯧꯔꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯣꯡꯅꯥꯡ ꯑꯁꯤ ꯌꯥꯟꯊꯠꯂꯤꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯣꯡꯅꯥꯡ ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯌꯥꯟꯊꯠꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯑꯗꯣ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯆꯪꯅ ꯌꯥꯟꯊꯠꯇꯨꯅ ꯃꯔꯨ ꯀꯩꯀꯩ ꯂꯣꯏꯅꯃꯛ ꯐꯨꯛꯇꯣꯛꯄ ꯂꯣꯏꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯈꯔꯗꯤ ꯅꯦ ꯇꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯔꯅ ꯍꯥꯏꯅꯔꯛꯂꯤ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ, ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯣ꯫ ꯃꯈꯣꯏꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯪꯒꯟꯗ ꯄꯣꯞ ꯊꯥꯔꯛꯄ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯕꯨ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯇꯥꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯌꯦꯡꯊꯣꯔꯛꯄꯗ ꯄꯨꯡꯍꯥꯡ ꯂꯩꯔꯤ, ꯀꯔꯤꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯆꯥꯎꯊꯣꯏꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯡꯐꯝꯗ ꯍꯧꯔꯝꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤ꯫
ꯃꯁꯤꯗꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫